तुर्की लेबाक्तगी थोरकपा न्यूज़ अमना दुनिया निखाय हनख्रे हंदक न्यूज़ चैनल सिंगदा न्यूज़ असिना हेडलाइन ओइदुना दुनिया मपुम असि ngakhankhre न्यूज़ असि mayamna tabirambsu yai natraga taramdabe yai khabar asi asengbani amadi turki gi myoi singi oina hainingai leitana harawningai ni amasung harawsu harawnari kharani sida turki da sana gi chingama leinungdagi phangkhre maduda asukki matik sana leiramle madudi turki na phongdurakli hairiba sanagi khajana asina dunia gi desh kaya gi apunba GDP dagi hena yamba sana piragani masi mapuna turki da piragena pirabani haukiba chahi chamadagi turki da akanba desing na piramba niyam kanun kaya yaduna lakpa tarammi turki da restriction yamna lai makhoi da atop desh ki landon su yamna lairambani adubu Erdogan na ningtho oibadagi awaba singa si kokbo hauraklibani tairak asida sana gi chingbak ama amuk phangluba asina turki gi economic condition amadi sen gi mamal amuk hengat lagani yam nungai ribadi handak phangluriba sanagi mine sanagi khajana sidagi 99 ton sana rathokpagi wani hairiba sanagi jingbak asi turki ge saugut ko sahara sida phanglubani diliris iltugrul serial yang bakanglup singna khangani iltugrul hariba nopa se saugut ko sahara sida chatkibani amasung madugi serial makdasu saugut asida sana thibagi matang da yawi masina takpadi turki gi history dasu saugut hariba makham asida sana lai haibasi hanadagi wari lekpo jatni adubu technology diwa lambani na matamduda masi thidokpa ngamdadana leirakpo oigani adubu ngasi di makham asidagi angakpo phangna yamlaba sana lawthokkodori hairiba makham asidagi lawthokkodori ba sana asigi gi mamal chaurakna 6 arab dollar oigani hairi ba paisa asi bharat ki hisab ta arab tanate kharab ta oigani hairi ba paisa asi akakna banate masidagi henna oibasu yai masigi sana ki kingbak phanglubana Erdogan gi desh Europe ki dunia gi ina khullaba desh kharagi supnagi kharagi manungda soidana chalagani masita natana kharani mangda turki da natural gas ki chaura ba mine anisu phangrabani Erdogan na ningtho oriba tungsida makhal mathel gi leinung gi lanthum asina turki bu angak phangna thak wangadori Erdogan gi laibakse pai mahak thorakpana muslim mamalik singi manungda nungsinabagi ithak ama puraklibani dunia gi musalman leader singi manungda Erdogan khaktani muslim laibak ta taba awaba anaba kaya mateng tauba mahak dunia gi mapangal kalaba desh kaya gi mayok tu wangangi handak turki da phangluba sana gi khajana sina turki gi phibam hanadagi yamne henna phagatlagani asitana turki da anga ki pot kaya su lainung da lairi hairi masi su kuthoraklagani soidana phanglaklagani haibagi thajabani hariba saugut mafam asida Ertugrul amadi magi mau halima amadi matamdagi sipai kaya kabarsuni saugut hariba sarase ngasidagi jahi cha kaya gi mangdagi sana thiraga phangba yaba mafam lai haibasi mayamna thajaduna lakli turki gi Goberitus koba fertilizer company asina hairiba sana ki langai asi phanglubani prithibida khwaidagi hena America dana sana thoki adugi matungda Germany asuna France Italy China sini chingbani aduga Bharat ki Bharat ta sana thokki ki changdi prithibhi gi list mapan subani Turki di handak khwaidagi laibak phaba chahi haibadu oire video sibu yengbibagi damak thagatsari channel asida lakbibagi damak amasung channel asiga laiminabagi damak subscribe tabiu amasung bell icon tanam sanbiraga thambiyu thagatsari